Cycling for Manipur Peace Haiba theme da Eng Tappagi Paojel Puraduna Delhi Dagi Manipur Tamna cycle da KHONGSANLAKLIBA transgender social activist MALEM THONGAM HAYENG December 13 IMPHAL da THUNGLANABA THOURAMBA adu MAHAKKI HAKCHANGGI PHIBAM KHUDONG CHADABA KHARA LEIBANA MARAM OIDUNA MAKHA TANA KOHIMA da PANTHADUNA LEIBAGA LOINANA HAYENG OINA NAGALAND THADOKNABA THOURANG TOUKHRE MAHAKKI KHONGCHED asigi matangda MAKHA TANA chapchaba IMPHAL yaurakadaba fawgi road map singsu miyamda mangzaunana khanghalakli December 13 ki ayupung nipan da Manipuri Cultural Society ki mute single lonina Kohima District Police Headquarter dagi Manipur ki damak flag off dauduna Malem Thongambu lamtharakani hari numit asima ki nungthilpung ama taba matamda Mau Get da Manipur State Police ki team amadi Mau gi khunja sina Malem Thongambu taramna oklaba matung numit asida Mau da leigani hari Aduga THUNGLANABA numit December 19 ki ayupung nipan taba matamda Mau THADOKNABA matung Senapati District Police Headquarter da nungthilpung ani taba matamda thungani loinana mathangi numit December 18 ki ayupung nipan taba matamdadi Madamdagi Senapati THADOKNABA matung Kangpopi District landuna nungthilpung ani da Sekmai Police Station da thungani Mikup khara potharaba matung amuk KHONGSANLAKTUNA nungthilpung mari fawgi manungda Kanglagi Western Gate ta thungduna ivudo pakhangba khurumduna khongchet asi mapung fana loisinaba pandam thamli hairi ayupung nipan dagi start tawraduna Kangpopi poweraba matung nungthilpung ahum phawgi manungda ai Kangla di Western Gate ta thungjabaga loinana ai journey asi mapung fana loisinabagi damangka tumaina ai chapchaba thorang leijare Maram aduna Manipur ki tongan-tonganba malum singi manungda ama oiriba aikoi gi IMPHAL ki nongpolena apunba nupidumna aigi journey singi matangda Manipur miyam mapung phana disu tawinabagi damangda announcement ama ngarang thokiba adu aina lakadoriba siga kitang sanadaba sanaphataba pot ama lebuduna maram orakanda ngasi asi dangai padana hakna lebak miyam da wakom asi thamjabani